Ishorgi mingda tabi riban na koi mayambo amuka hanna Christian Living Ministry YouTube channel gi behalf tigi na koi bo amuka hanna welcome the way Ishor na koi bo bor PB rega aikoi na Sabbath school asi naina ba asina aikoi gi thawai gi lambi da henna chaukhat po oishinu haibase aigi prathana ni ngasi ase aikoi para mari shubani lesson number 4 ni para asi gi maming na the Old Testament hope. The Old Testament hope. Ariba warep na ba Jishu Krista pokturingaida hinglamba lairamba miyoi singi asa haibagi maramda aikoi na ngasi gi Sabbath school se sumaina tamjagani. Ngasi ga author na aikoi the PB riba memory text asi Hebrews chapter 11 gi verse 17 amasung 19 aduda aikoi na phangi Hebrews 11 gi verse 17 amasung 19 da sumaina aikoi na uba phangi amuk teng yengsi by faith Abraham when put to test offered up Isaac. He who had received the promises was ready to offer up his son. He considered the fact that God is able even to raise someone from the dead, and figuratively speaking, he did receive him back. Ashumaina thazabana thankraba Abraham na mahaki machanupa amakhakta pokchaba Isaac adu phawba Ishor gi warep na bagi makhada phangkiba adugumba angang adu mahakna likpa leitana chingna ba leitana thazabagi mapana mahaki amata ngairaba machanupa Isaac adu kathokhi haina ngasigi memory text asmaina uwe aduna mana khange haibadidi Ishor asidi asibabu hingal hanba ngamba leitaba adubu lei hanba ngamba adugumba Ishor ne haibse mahak thazake aduga Hengnamak mahaki macha nungsiraba Isaac ado ahingba punsi ado Ishorna PB bado amuka mana thengna ki haina ngasigi memory verse ta aikoina uba phanghe. The greatest and most comforting hope aikoi Christian oibagi Jishu Krista gi tung inbagi khwaidagi chawraba amasung khwaidagi thogat piba aikoi da leiba asa adudi karira hairadi aikoi nongmadi miyoiba oina aikoi signi adu oirabasu amuka aikoi Jishu Krista bu thazaraga siradi aikoi amuka hingat kani haibagi asa asina khwaidagi achauba asa Christian oibagi adugumba soidraba masijina aikoi da thogat piba adugumba asa oye haibase aikoi na uwe. Adubo masida aikoina hangadabadi how does the resurrection happen? Karam haina asiba sing ase amuka hingalakadra haibagi wahang se aikoi hangba tai aikoi wakhanda aikoi adum marakda phawi aduga aikoi ge body aikoi ge sigraba hakchang kana gumba gidi maina tharaga mahake hakchang adu thadoraga manghan gi kana gumba gina samudra mayaida taraga natraga aeroplane crash ta yauraga magi masagi sadong amata phangdraga sikre haina leibakna nansin khiba adugumba ising manungda Pumjin Pigiba, Magi Mangpam later sing ado, Kramhaina Hingat Pangam Gadra. And how can someone who has been dead for thousands of years wake up? Say he listening mamang the sea kraba, Magi Mangpam Pawba later ba, Adugumba sing aduna Kramaina Hingat Kadra Haibagi, Wahang Asina, Marak de Eko Christian Oiba, Eko Hingat Kani Haibagi Asa laser basu, as Kramaina Hingat Kadrako, Magi Mangpamsu latereko, Magi Masa Amata Tiba Pangdra Habgi Jingna Base, Asigum Wakanse Eko the Marak Pow the Banate. Hoi, adubo aikoina masida aikoigi thazaba laigidabadi karira haina aikoini yengba matamda Genesis chapter 1 da paba matamda amasung Psalm number 33 gi verse 6 amasung 9 aduda paba kanda kari haibra when God spoke His word made life happen from nothing. Ishor gi wahay amakatna nang lay kro hay na hayba madam the karishu lay ba adudigi pot ase taibong pan ase miyoy ba ase sanga sing ase thoraki habse akoy na creation account da amasung ningthaw David na sam da ibda akoy na uba phangle hayraga akoy gi kui na si khraga mang khraba akoy gi haksang polang amate yawdraba akoy gi mangpham phawba mang khraba Say he listening kayagi mamang the secret basing aduzo. Ishor na hingat crow hirede hingat pangam gani habigi thazaba masigi asasisho aikoi hingat kani haibaga masigi asasiga aikoi iroina na chatpataye haibase aikoi na Bible digi taseng no uba phange amasung ngasigi Sabbath school na so aikoi bu masi amuka nauhona na ningsing handuna laye. Masigi hapta asida aikoi na Old Testament writers sing na
Habide Jishu Christian pok dringaida hinglamba layramba Old Testament ge hero sing ishor ge paukoloi sing na final resurrection akon bada ekoi hingat kani habage asa se makoi da su kramaina laiki bra habada ekoi ngosi ge hapta aside ekoi ne yengani maru oina New Testament da Jishu Christian na lakpa matamda mana asiba sing bu hingat hanki Lazarus bu mahna hingat hanki aduga asiba sing hingat kani habje Jishu Christian na haibi ki utpi ki example mamit magna uki adubu Old Testament matamda di madumak makoy na ukide adu oirabasu makoy da akoy nongmadi soidana hingat kani haibagi resurrection ase laigani haibaga asa se adumak laiki haibase akoy na tamba phange aduga madugi asa do kram haina mamina udaba pot adu makoy na madugi asa do laiki bra haibado ngasigi hapta da akoy na sumaina yingmin se ahan bada Karamba asa laikibra makoy da Old Testament writer singa ay ngasi sirabasu karamaina ay amuka hingat kini habige asa se makoy da lai habse karamaina ay koina uba phangbra haine ay koina Sunday ge portion adudi yeng baganda I shall see God ay na ishor bu ugani ay na ishor bu ujaba phangani habse Old Testament ge hero singa hairamba madu hairamba aduna makoy ngonda amuka hingat kigini habige asa se lai habse utuna lai good people suffer while wicked people prospers ko ay koina Bible gi history de yeng bakanda amasung hauji ki taibang pan asidi yeng bakanda aphaba mising dharma chenba mising mi bulanja daba sing ase ayamba matam da laira ba awa anang ta ba success phangdaba aduguma mina namna hinglaga leiba uwe on the other hand amarom da amuke yenga ishor bu khangdaba u achauba bu amasung murti kaya bu Laga magi ishorne haina ngauraga chatliba singna ina kaira khulga building maton sagalaga yamna nungaina makoi gi punsi lelaga lei aduga ishor bu khangba singna maru oina Christian oiba singna lairaba migi level de hingba ngamdaba asigumba ge thodok ase ekoina udaba nate Psalm number 73 gi verse 12 to 17 adude yengba ganda the wicked are light sumaina hai always free of care Makoi gi punsi da kari chagani kari thakani habage makoi gi awaba laite awat pa laite makoi gi punsi da they go on amazing well makoi gi punsi da lanthum wat ba lanthum makoi gi punsi da sumaina wat na makoi na phangki surely in vain I have kept my heart pure every morning brings new punishment aduga amuka ishor bu khangba singi di makoi gi wakhan da kari phaure ayu khuding nong halak pa khuding makoi gi punsi da problems after problems Pattabagi, Mokoigi Punsida, Awabagi Matanga, Awaba Sumaina Lak Pasina, I give Tamoy says hang the later, I shorbu Kang the later, Kana Dreda Haibagi, Punsi Asicho, Equina Psalm number 73, Aduda Equina Upapangi. Masigi Wakan Power Poweraki, Ishorgitung in Basingi Marakta. Aduga Amuka Equina Malachi chapter 3, verse 14 through 18, Adudi Maganda Sumaina High. You have said, Nequina Sumaina High, it is futile to serve God. Ishorbu Equina Kurumba, Ishor gi matung in ba haibse kana da bani amang bani hai what do we gain by carrying out his requirements and going about like mourners before the Lord Almighty ai khoina ishor gi da makta hain awa chaina khang liba mana to haiba guding tawraga mabu niti gi khurum laga leiriba ge ekhoi gi kari tong jaba leibra haina Malachi chapter 3 adu uba phange koina but now we call the arrogant blessed adu hojik gi kari tawre ishor bu khang ba singna nuaina lei adu ishor bu khangdaba arrogant haiba indaba singna kari tawre makoi ge punsi da yai phaba bor phangba adugumba success tawba pugi punsi ase ekhoina uwe haina Malachi 3 desu hai Certainly, evildoers prosper, and even when they put God to the test, they get away with it. Achumaina, asengba mamiyo bigi mideng the degree tore, evildoers, put the bamising, migi panana bakanda basing, matom the canvassing asina, prosper. What the padana, dumaina dumaina hing the lay. Mokogi punsi the awa anang ishorna jai tank pirak lapasu, madu the gimokoi tuna lantorga mukanungai punsido, hing legalayena, adunai shorbu. What do I gain to be being a Christian? I Christian ama oiraga. I want the great tong jaba labor have say Bible gi matam da su asigum se ay masigum bu wahang se tat na hang laga lakhi have say I koina uba pang. Adubo
job adugi marakta job ki punsi da aikoina example ama oina ngasi ye lawragi yengse aphaba mi singse awa nang adumang khanglaki habese ngasi aikoi mitmak na uraga lei aduga Bible times Old Testament times aduduso aphaba mi sing ishor bo khangba sing awa nang adum khanglaga lakki habese aikoina uba phangi Job was a good man aphaba mi ne mak honest ba chen cheng ba lot pa lei da ba aduga ishor bo yamna ikai khomna ba aduga phat ba ching adubo amata tawning da ba he shunned to do the evil higher Bible na ko Job chapter 1 give verse 1 da aphat da ba haiba asibu na thairaga adugum na thamba yamna dharma chen ba yamna aphaba nupa ne haina aikoina Job ki Bible the Job chapter 1 verse 1 adu da uba phange aduga amuka magi aphaba mayam adu dagi ishorna mabu amuka test pishil laharga Satan ngonda permission pirga test pishil ga awa nang kaya laki aikoina loina khangkre aikoi loina amuka haidra su magi sampati mayam mangki macha loina siki maduda magi nupi na mangonda hakari hai kebra aikoina yengba matamda Job 2 gi verse 9 da magi nupi na Job to bo hai ki Are you still holding on to your faith? Why don't you just curse God and die? Nang hojik phawba nangi thajabadu mangdana laikhigra nangi ishor adubu serap tawraga nang sikhro haina magi nupi na phawba mangonda haiki aduga amuka Job chapter 3 verse 1 through 26 aduda papa kanda kari tawe Job wishes he never was born Job na magi awabadu khangba ngamdabagi maramda ai poklamdradi phagadabani da haina mana haiki mana pokpa numitu ai gi khwandigi phattaba numit ne haina mana singthana ki maramdi ma aphaba mi ama oina hinglaga magi punsida awa anang kaya adu mana thengnaki adubo Job refuses to stop trusting in God awa nang adu kaya adugi marakta ai ishor bu thadok lage hoi ishor bu serap tawrage ishor na ai bu nungsi bidra habaga wakhan se so phau daraga ishor bu thajaba adudi ma holding on dum thadok tana ma pairaga leiki habse ai koina uba phange aduna Job ki thajabase kayamuk thajabra haibaganda Job 13 gi verse 15 aduda kri hai I will continue to trust God even if he kills me ai bu ishor na hatok pirabaso ai gi punsi lo thokrabaso ai ishor bu adumak thajaraga leigini haina Job na ma ke wahi aduda athumaina haidoki masidagi Job ki thajabase adumak kalle haibase ai khoina uba phange aduna Job na khange magi punsi se thuna loikrani ma thuna sikragani haibse Job na khange but Job believed that he will see God with his own eyes someday Job 19 verse 25 through 27 aduda Job na khange ma sikrani thuna sikrani haiba adubu Job na amuka magi thajaba lei adudi krira aina sirabuso ai nongmadi soidana ai gi mitmak sina ishor bu uba phangani haibse magi thajaba adu leiki Masidiki uba se karira Old Testament heroes sing ase they did not believe in the immortality of the soul aigi haksang asina sirasu thawai di ishor gi marakta satle haibase Old Testament gi heroes sing for example ngasi gi parada Job makoi ngonda thajaba se leite haibase aikoina uba phangi aikoi sikre aikoi thawai ishor gi mafamda pairaga chatle haibase aikoina Bible gi matamda kanana su thajaram de haibase aikoina uwe muru oina aikoina Job 19 gi verse 25 gi 26 ta papa kanda Job na kri haye after my skin has been destroyed aigi unsa ai haibade aigi haksang mayam ase mangkhrapagi tungde yet adum oina makpu in my flesh I will see God aigi haksang simakna aina ishor bu ugani hai karigumba thawai leiraga aikoi gi haksang sina siraga aikoi gi thawai na sarga da chatle haibase Bible gi matamda thajaba asengba mak Bible truth oiram lobadi Job na masigi wahi sha hairam loi aina sikraga aina ishor bu aigi thawai na unagani haina hairam gani but English in my flesh aigi haksang I tong na saba haksang asimak na ishor bu ai amuka ugani haina Job ki thajaba magi asa ado matam adu da uthoki habse aikoi na uba phange taseng na maduna clearly indicates that there is no soul separate entity tongana aikoi ge haksang digi amu aikoi haksang siraga aikoi ge thawai pairaga chatle haibse lale haibse aikoi na Job ke parada ge aikoi na ngasi taseng na uba phangkre maramdi ai ge haksang simangna aina amuka ishor bu ugani aina Job na phongdokhi aduna aikoina masise as the Bible commentary di yeng maganda kri hai Job believed that God will wake him up from the dead Job na thaja base krira aigi thawai ishor gi manakta chatkani haibdu thaja de adubu Job gi thaja badi mana sikrabagi hakchang adu ishor na soidra amuka hingat hanbi gini haudo hanbi gini habse Job ki achet pa thaja ba lay haina as the commentary da samain iraga lay
aduna Sunday gi portion asida job ki thazaba se karira mana sikhrabuzo mana awanang kaya mo khanglabuzo I shall see God ai gi mitmakna ishor bo ai mo ka ogni ai gi haksang simakna ai mo ka ishor gu ogni habagi thazaba se Old Testament matam da lai ki habase job ki example de ki ekhoina uba pange ekhoina Monday ki portion adudi yang maganda from the power of the grab mangpham gi sakti adudagi haibagi matang da ekhoina sumaina uba pang Psalm number 49 asi ekhoina yengba ganda basi se asingba singi laibak amasung apangba singi laibak makoi gi destiny kadai dara haibdo Psalm 49 asi da mayek sengna uba pang ekhoina Psalm 49 asi yengba ganda the fools who trust in their money apang basing na makoi gi lanthum da nga zai haina ekhoina Psalm 49 da uba phange aduga kari tawe makoi gi ina kaira khunbadu hen khunningai ina kaira khunbadu na makoi gi asa oina hinglaga lei apang basing gi haina sumaina hai aduga mukari tawe they build the city in their own names makoi gi maming da makoi gi sahar phacha phajaba sagalaga makoi gi mingcha chawkhat hallaga makoi gi thajaba makoi gi paisa pumnamak to thadaraga magi mingcha chawkhat ningai khakta ngai hak ki temporary oiba aduda yamna ngauraga leye apangba singse haina Psalm 49 de ibudo ekhoina uba phange they live only to get rich and to be praised makoina hingli base makoi gi asa haibse ti karira harbo ina khunningai aduga mina asma di ina khun kran haibi ningai thagat pi ningai madugi damakta hinglaga leibane apangba singi punsi se karira makoi gi asa di ai ina khunningai ai bu mina yengkhatle harga ai bu thagat pi ningai madugi asa khakta hinglaga lei haina Psalm 49 da apangba singi maramda sumaina mayek sengna takpiraga lei adubo khwaidigi moru oibadi the fools forget that praise and life will end thagat piba amasung punsi mina aibu wangna thangat piba haibse nongmadi loikhigani amasung aina ngasi holiba sor ase aigi haksang ase nongmadi soidana mangkhigani haibse apangba singduna kauthokre haina Psalm 49 da ningthau David na sumaina haibi sa san na sibagumna aikoi miyoi basu loina sikhigani haina Psalm 49 gi verse 12 adusu so aikoi na uba phange aduna job na hai ki bagumna centuries before chahi cha kaya gi mamang de job na hai ki bagumna Job 1 gi verse 21 da kari hai naked I came from my mother's womb ai ne ima gi puknung de gi lakpa madam da ai phiron thong laga lakte naked I come ai gi isa itom da ai dumaina lai and naked I will depart amuk ai isa itom da ai amuk hanki gini hai bagumna ai koi mioi basing su ngasi kayamuk numaina leirabusu ngasi kayamuk ai koi gi mingchat phajana leirabusu sa san na si bagumna ai koi chu chap mana na si ki gini habse ngasi gi parana amuk ai koi bu mayek sek na amuk takpi duna leye samme sing na kri haibra masigi Psalm 49 asida haire besekri no haiba kanda apang basingsu asing basingsu loina sikhigini aikoi gi lanthum aikoi gi mingchat aikoi gi sanalupa atop pasingi loina thananuga aikoi adumak naked aikoi ikhut hangna phiron thongdana aikoi amuka mangphamda changkhigini haibase Psalm 49 da aikoi bu mayek sengna takpi duna leye adubu masida khwa yamna chauna khenaba adudi karira hoi apangba su siye asingba su siye dharma chenba su siye pap chenba su siye adubu masida khenari badi karira aikoi gi asa aduni the fool dies but he has no hope aspang basing du di sikhre loi kre makoi gi asa laite amuka hingal ningai ai gi haksang ase amuka hingal le harga ishor ga lomba nai dana paninga habi asa laite makoi di sikhre loire the wise man looks beyond the grave adubu apang ba asing basing adu di krira grave ai koi gi mangpham adu gi wang ma di yenglaga he sees the reward that God promises him ishor na magi the mak the pibi ga da mana adu makoi na uba phange habi gi artha di ai ngasi sirabasu ai gi mangpham na ai gi aroiba oiroi ai amuka hingat khigani habigi asado asing basing adu de lei Psalm 49 the maru oina haire basi dikrira ai koi siraga ai koi ge mangpham sina ai koi bu punsi chuppa forever lomba naidna ai koi bu phazil laga laigedaba nate but from the power of grave mangpham adugi sakti adudigi aikoi amuka nanthokkhigani habse Psalm 49 da mayek sengna aikoi bu takpi duna leibani aduna Old Testament ge hero sing na kri haira makoi ge wakhan da kri khanbra kri phawbra hairaga ngasi leiriba mangpham ase apangba singi damakti that is the end maduna loire madugi power mangpham adugi power na makoi bu namsillaga laikhreni makoi adudigi thadokpa ngamlaroi adubo asing basing ishor bu khang basing ngasi mi
taibang pansida awa anang aikoi nangjarabasu ishor bu khangna sikibasing adudi madugi mangpham adugi power na mukoi bu hold tawbu ngamroi nomadi soidana hingat khigini habase Old Testament ge hero singi thajaba makoi gi asa adu adumak laiki habase aikoi na Psalm 49 da muru oina ningthau David ge experience aikoi na uba phange Tuesday ge portion da aikoi na amuka yengmaganda from the depths of the earth Prithibi asige khwaidigi aruba mafam adudagi haibage para ase aikoi bo pidana laye Ningthau David na Psalm 71 asidi yengmaganda ishor gi kanbiba ishor gi mateng pangbiba amasung asa laiba ado ishor pbo haina mana ishor ngonda nije ki Psalm 71 da ningthau David na maram the enemies and accusers crowded him maram the magi yekna basing yengthi basing mabu thina haibi basing na ishor bu thazaraga kanade nang siraga loire nangi karisu tongjaba laite haina yamna thina haibi ba mayam adugi marakta ma se laiba ngamdraga Psalm 71 aduda ishor ngonda mana ni ishor safety PBO aigi damakta amasung aigi damakta asa PBO masigumba mayam asidigi lepa ngamna bagi adugumba strengthening power adu PBO haina ishor ngonda ningthau David na nijeki aduna kari haibra makoina Psalm 71 verse 10 amasung 11 aduda yemaga that they say God has left him alone forever ningthau David ngonda makoina haiba sikrira ishor na nangbo lomba naida na nangbo thadokrabani nangbo amuka nungsibiro haina makoi mabu accused tawbiba asigumba mayam marak aduda hingbagi maramna Psalm number 71 se maru oina ningthau David ishor ngonda nijakibani karigi damakta adugumba mayam adu mayok na bangamningai adugumba mayam adugi marakta magi asa adu mangdaningai amasung magi asa adu mangdraga magi safety phangningai gi damakta ishor ngonda nijeki ningthau David da magi hokhiba punsida ishorna chingbirakhiba mayam adu mana yengle haraga that encouraged him maduna magi pukning ba amuka thogat hanwiki maramdi aigi punsida ishorna chatkhiba punsida chingbirakhiba ishornina amuka aigi lakadoriba punsida su amuka chingbigini haibaduna mangonda amuka encourage tawre haraga maduna amuka comfort mabu sumbiba magi pukning thogat piba adugumba saruk ama oiki haibisiso aikoina uwe From the depths of the earth, Prithibigi Kwaidigi Luba Lainung, Mina Lamba Pangdaba Aduguma Mapamdagi, Chinkat Pio Habase, David Kipunsida, Magi Wakanda Man, metaphorical description oina mana Pongdok Jabani, Maramdi Karira Harga, Mana Siki Base, Laybak Asina Prithibi Asina Mabu Pumzin Base, Taibang Pan Prithibi Asina Mabu, swallowing him up, Go Mabu, Yotsin Kiba Adugum na Power Harga, Mabu Yamna Aruba Munung de Yotsin Krabasu, Taibang Pangi. Laybak laikom asina mabo nanchin krabasu mana mangpham ge manung de chang krabasu adudigi aibu amuka chingkharan biyo ko ishor haina mana nijeki masidusu aikoina uba phangbase David has a hope of resurrection amuka ai hingat khigini habse magi thazabal laye habse aikoina uba phangi aduna Old Testament ge hero sing aikoina hujik yengkiba Job ki punsida amasung ningthau David ki punsida kari ram makoi gi thazabado haina aikoina uba phangbase krino haibabu makoi bu khwaidigi aruba taibang pan gi mapham manung da phumjin krabazu ishor na makoi bu amuka lokhat bi mangamme habse makoi gi thazaba adugumba asa laye habse masigi Tuesday gi portion de gi jo aikoina khara tamba phangkre Wednesday gi portion da your dead shall live nang hoi gi si krabasing do amuka hingani habse ngasi gi Wednesday gi parada aikoi bo piraga leye Isaiah 26 gi verse 14 gi matung inna there are those who will perish forever punsi chuppa lomba naidana adumang mangki gidabasing miyoi khara laye haibase aikoina Isaiah gi chapter 26 aduda uba phange aduga amuka there are those who will receive eternal life aduga amuka Isaiah 26 gi 19 di yengba kanda amuka makoi gi punsida siba naidana lomba naidana adumak hinglaga laiki gidabasing kanglup asisu uba khang laye uba phange koina kanglup ani laye Isaiah gi matung ina masida kri tobra makoi sing ase amuka hingallaga amuka lomba naidana hingalroi da basi gidabasing gi kangbu ama aduga amuka hingallaga lomba naidana sidana hingadaba kangbu ama laye habise akoina uba phange adudi your death shall live nangi asibasing ado amuka hingini hoi asibasing loina amuka hingat khigini aphabasu phattabasu adubu adugumba hingat khibagi marak aduda karambana amuka lomba naidana hingadra karambana amuka lomba naidana sigadra habdode akhoi loina khangkare aduna ngasigi para asina akhoi bu uhan basidi krira asibasing amuka loina hingat kini habasidi akhoi bu tasengna uttuna laye
asibasing the wicked dead ko asibasing phattaba asibasing na kramaina hingat kini makoi kramaina sigani habda ekoina ngakting yengse the evil people will stay dead after the second death ani shuba hingat kraba matung aduda asibasing phattaba wicked dead ko phattaba mising ishor bu khangdaba mising ado aina hoje haike bagumna mokoi nongmade amuka soina haugalakhi gani ekoina millennium adu loiba kanda sahi lising ama adu loiba kanda ekoi mokoi amuka hingalakani habse ekoina uba pang Revelation 21 verse 8 adubu madu hingat pasing ado phattaba sing hingat pasing do karigi damakla hairagadi amuka mokoi ge mangpham aduda lomba naidan amuka siningai ge damakta hingat kedabane habse amuka uwe aduga the second that happens after the 1000 years aduga amuka ani shuna sigadaba hingallaroidabage khutsi sigadabase ngasai sahi lising ama adu loiba kandani habsi so ekoina khanggadabani second coming lakhraga ekoina chahi lising ama ishor ga sargada nuaina laikhrabage tungda makoi amuka mangphamdage phattabasing ado ngasai ishor bu khangdabasing ado amuka hingatlaga makoi amuka siraga makoi ge mangphamda lomba naidan adu mak laikhi geni habse ekoi bible na mayek sengna takpi duna laye aduna adugumna lomba naidana sikhragadaba mising adubo Bible na kari haibibra Malachi chapter 4 verse 1 the yeng makanda kari tawe the wicked will be completely burned up leaving them neither root nor branch haina Malachi chapter 4 verse 1 da hai phattabasing adubo loina makmakoibo burn up completely burn up ishor gi asawba maiduna loina chak thokragani makoibo marasu makoigi masasu neither root nor branch kari su lem hodna makoibo ut on manghan gani haina Bible na mayek sengna takpiraga le ngasi miyoi khrana kari hai hell fire asidi forever ne mut panai ro adum chak tuna leigani hai adubo Bible na kari hai bra ichini naw sing ekoi na hojik ta malakai gi de yengba kanda ishor na phattabasing adubo tumna chak thokhigini makoi gi roots amasung makoi gi branch kari su khaklam loi haina Bible na mayek sengna takpiraga le aduna asibasing your dead shall live hoi asiba loina hingalakani adubo hingalakpa asing ado aikoi na karambada yausira isin inausing chahi lising ama loibada hingalakpa adudi yausira natraga Jisu Christ na second coming lakpa numita hingalakpa adudi yausira aikoi gi choice oigadabani ngasi aikoi na lawriba choice asina madugi decision ado aikoi ngonda pigani habise aikoi khanglaga checkchin na hingba mathau tai habise aina haijaningi on the other hand righteous dead Thazarga sikibasing adudi kri tawre the righteous dead will be raised from that to receive their blessed reward asibasing ishor bu khanglaga sikibasing adudi makoi ge asiba mangpham adudi ge Jisu Christ na ani shuba lengla panumita haugatle harga makoi ge punsi da tawkhiba kaya aphaba punsi hingkibagi damakta ishor na makoi ge damakta rewards mana pibdo makoi na phangani habse Bible da ekoi na uwe Isaiah 25 ki verse 8 da ishor na kri haye God will swallow up that forever. Asiba haiba se ngasai gi ahan ba hingat khrabasing adugi damaktadi ishorna asiba haiba asibo mani yotsin khraga lomba naidana manghan khragani asiba haiba se leihan la ro haina Isaiah 25 verse 8 haye and will wipe away tears from all faces aduga aikoi ge mit ase dege pi ase ishorna loina tai thok pi khrani aikoi gi pi ase kangkrani numit adu dige aikoi amuka pi taba leiroi numit adu dige aikoi amuka siba leiroi haina ishorna mayek sengna Isaiah 25 verse 8 da haibi duralai aduna ngasai gi asibasing amuka hingalakadabase amuka hanjin na haiba matamda aphafatna tawkhibasing ado adumak makoi hingat khigini karigi damakta amuka siraga lomba naidana amuka hingat pangamdraga ngasai aikoina mathakta panki bugumna the power of the grave mangpham adugi power na makoibo lomba naidana namlaga laikhigadabasing kangpu ama laigini atopa amana amuka hingatlaga ngasi siriba punsi ase amuka hingatlaga lomba naidana nuaina ishorga hingadaba siba lairaroi daba aduguma punsi ado phangani habase ngasi gi Wednesday gi portion da aikoibo mayek sengna takpiraga leye masigi asa asigumage asa ase aikoi ngasi sirabaso aikoi amuka hingatlaga aikoi gi asiba asina loiba nate mangpham asina loiba nate but our dead aikoi gi asiba mayam will resurrect will rise again amuka haugatkani habage asa ase Isaiah gi matamda aikoi na chauna Isaiah gi lairik ta aikoi na uba phange Thursday gi iroi portion aduda aikoi ni yamaganda those who sleep in the dust upun marakta leibak leikhom da tin khraba si khraba
sing haina title adu piraga lay Daniel 12 ase aikoini yengle haraga aikoi amuga hingalakani haibge asa ase kramaina aikoini uba phangbra haibse aikoini yengse Daniel 12 ta ko aikoi hoje Isaiah dei aikoini ukre hoje ti Daniel ase da aikoi amuga hingalakani haibge asa ase book of prophecy ase desu leibra amasung Daniel 12 se maru oina masidi aikoi amuga hingatkani haibge asa ase kramaina phangba ngamgadra haibda aikoi yengse Daniel 12 ki verse 1 da maru oina haire se Michael haiba se ekoina uwe Michael ase the great prince and Daniel 12 ki verse 1 da hai khwaidigi wangkhra ning thau macha ko amagi title ase sumaina piraga lay Michael ase maraktidi who is Michael in Daniel 12 Daniel 12 the Michael haire se kanara haiba se mi ayambana dumaina confusion na balay mi khara na hai masi se sargadut ne hai na hai balay mi khara na hai masi se ishor ne hai ba khara rai mi khara na hai asi se Jisu Christ ne hai adu di Bible na kri hai bra Michael haire ba Daniel 12 the Michael haire se kana bunu hai ba ekoi amok ting yengsi Daniel 8 ki 11 da The Prince of the Hosts haibase kanangon the pibra masigi title se hairidi Jisu Christ angon the pie aduga amuka Daniel 8 ki 25 the Prince of Princes Prince singi Prince ko Princess singi Prince haibigi title ase amuka kanada pibra ning thau macha singi ning thau macha haibase kanada amuka masigi title se pibra hairga masijo amuka Jisu Christ apo pie aduga Daniel 9 ki 25 da amuka ikoni yemakanda Messiah the Prince ko Messiah ning thau macha haibigi title ajusu Jisu Christ da adumak pie aduga amuka Daniel 12 ki 1 da Michael the great prince adudi ning thau macha haibige title ase adum Jisu Christ da piraga lakrabani na Daniel 12 ke 1 da Michael hairibe se kana atopa bunate Holy Spirit bunate God the Father adu bunate amasung angels adu bunate adu masi se directly indicate to Jesus Jisu Christ bu haibani haibse ekoina uba phange adu oirabadi Daniel 12 ki verse 1 da Michael hairibe se Jisu Christ ne haibse ekoina uba phangre adu de Daniel 12 ki 1 da kri haibra when Michael stands up Michael aduna lep khatpa matamda meaning Jisu Christ na lep khatpa matamda many of those who sleep in the dust of the earth shall awake Daniel 12 na Michael hairiba Jisu Christ na lep khatlakpa matamda mana phamliba phamban adudigi lep khatlakpa matamda miyoi kaya miyoi lising kaya upun marakta leibak marakta tin khraba si khraba sing ishor bu thazaraga si khraba sing makoi amuka haugalakani haina Daniel ki 12 ki verse 2 adu chu ai koina uba phang some to everlasting life some to shame and everlasting life loina hinget kani haina Daniel 12 ki verse 2 adu de ai koina uba phange ngasi upun da tin khraba miyoi bage haksang ai koi leiron chan khraba loina mak hingalakhi kini adubu hingalakhiba pumna mak do sarga chakadabra natraga hingalakpa pumna mak to amuka loina mangki gidra masida sengna hairaga laikre miyoi khrana lomba naidaba punsi adu phangningai gidamakte hingat kani aduga miyoi khrana lomba naidana ikaiba phangningai lomba naidana amuka hingat pa phangdabagi punsi adu lowningai gidamakte hingalakani karamba matamda when Michael stand up Jisu Christ aduna lep khat phum matamda Jisu Christ na lep khat pa haire bese krira hoi lesson gi wangmada kharabudi chale adu Jisu Christ ase hauzik ase ai khoi gi damakta advocate oina haijaraga laye habse koina khanglaga laye aduna ma ke mako Jisu Christ an investigative judgment ase housing most holy place adu the chatharaga laye mana krigumba madugi phamban adu dige hawgalaga loi khre haina thorak labadi wayel adu loi khrabadi nangbu sininga aibu sininga habse loina dry ta khre ekoi ge probation loina close ta khre habse koina khangduna laye ngasi Jisu Christ na phamlingai when Michael is still sitting Jisu Christ na phamlingai da ekoi pukning hongdok pa mathau tai ekoi ge punsi chumthok pa mathau tai habse ngasi ge lesson nage aikoina tamjasi Jisu Christ na lakpa matamda hingat kadaba aduda special resurrection adu sulaye habse aikoina uba phange haibadi Jisu Christ na lakadaba matam second coming aduda hingat kadaba se karamba kangbura lomba naidana sarga chakadaba kangbu adura natraga lomba naidana maigi komda changkhi gadaba miyoi sing adura natraga pullap hinga kadabra haibse marakta di aikoida confusion ase laye Jisu Christ na second coming lakpa matamda Michael aduna Daniel 12 ki verse 1 da aikoina paba adu Michael aduna lep khalakpa matamda hingat kadaba sing ase karamba mi singla hairagadi sarga chakadaba
afaba tawraga sikhiba righteous death sing adu khak hingalakani habse aikoina uba phange adubu madugi numita special resurrection khradi laye aikoina Revelation chapter 1 gi verse 7 adude yengba kanda Jesus Christ abu cross mathakta mabu hat khiba magi hakchangda tana thin khiba tin sit pi khiba tingkanglu opi khiba nokna bi khiba kubak thabi khiba yot pi thabi khiba mayam adusu amuka Jesus Christ an lakpa adu hawgalaga ugani hai adu makhoi sing ado madu uraga makhoi amuka sikhi gani haina aikoina tamba phange maramdi makhoi di sarga changadabana sing nate sarga changloidaba sing second resurrection adu di karamba matam darharga after the 1000 years millennium adu loiba matam de hingat kadabani adu ngasai Jesus Christ bo cross the heart kiba sing ase kaidongai de su makhoi sarga changroi habse aikoi icham chamba aikoi mi na phawba loina khange adu na makhoi na Jesus Christ lakpa numite hingat kadabasi dikri gira just to witness that Jesus is God ishor ase Jesus Christ ase asengba mak ishor ne khangningai gi damakta makoina hat ki ba Jesus Christ do ngasi di matik mangan ga loina na lakre habdo u hanna ba gi damakta makoi gi ase hingal lakani hai masi ase bo ikoina theological term the special resurrection haina ikoina sumaina term dawi makoi sing adu su hingal laka makoi u khi gini aduna Thursday ge parana aikoi bo tambiri besidi karira ngasi aikoi yaksang ase sire hairaga aikoi bo leibak asida aikoi bo leiron chan krabasu from the dust of the ground masige leikhom leibak marak asidege aikoi amuka soidana hingal lakhi gani haibase Daniel gi matamda aikoi na masi se mayek seng Old Testament matamda makoi gi thazaba asa adu leirame haibase ngasi ge parana aikoi bo takpi raga lei aduna ngasi ge para asina the Old Testament hope Old Testament matamda Jesus Christ na pokturingai da Jesus Christ laktringai da leiramba miyoi singi asa adudi karira hairabadi makhoi sirabasu makhoi amuka hingat khigani ngasi gi punsi da aina aphaba punsi oina hinglaga awa anang kaya thengnarabasu aigi asa di mangba yaroi ngasi gi awa basina aigi loiba nate there is hope beyond the grave mangpham adugi wangmada aigi asa laye haibase Old Testament da aikoina phajana uba phange muru oina job ki punsi da magi punsi da awa anang kaya thengnarabasu magi punsi da khang bangam da punsi oina hingkrabasu aigi haksang simaktana aigi mitmakthina aina amuka ishor bu ugani habse asa se mangon da laiki amuka ningthau David ki matam da ma amuka aikoini yengba kanda ma bu mina namthaningai Jesus Christ bu ishor bu thaja pase manghaningai kan hotnaraklabasu mana kri ha aigi haksang ase leiron chanlaga leibak ki lurba manung da aibu thamkrabasu aibu amuka nangna hawdok pigedabani nangna aibu amuka hawdok piyo haina haiki aduga asiba mangpham asige power na aibu withhold tawraga thamba ngamloi adubu nongmadi masige mangpham gi power gi wangmada ishorna aibu hingat hanbire haraga masige mongpham asiba ishorna loina yotchillaga manghalaga asiba ase amuka uhallo habage asa ase ningthau David ke laiki Isaiah gi matamda kri tawki makoi ngasi shirabaso ai amuka hingal lakhigini ishorna aibu amuka hingat hanbigini ai gi asiba sing amuka ase amuka ahingba punsi oira khigini habige asa ase Isaiah gi matamda lairakhi Daniel gi matamda aikoini yengba kanda Michael Jesus Christ aduna magi bichar loiraga lep khalakpa matamda aikoi amuka loina hingal lakhigini aikoi amuka sarga da changlaga lomba naidana hingba phangani habige asa ase Old Testament gi matamda adji gi asa ase adum lairakhi habise ngasi gi parana aikoi put phajana mayak seng uthalaga lei masi Old Testament da leikiba asa ase ngasi New Testament era da leiriba Jesus Christ na laklamdai da leiriba aikoi gi asa su oiribra haibse ngasi aikoi na hangsi matam adu da leiramba asa gumna ngasi su aikoi asa leiribra natraga aigi haksang ase sikhraga aigi thowai pairaga chakhrabane haibge asa adu da aikoi ngajaraga leiribra natraga aikoi gi haksang ase sikhraba ase aikoi kari su khangdre aigi thowai pairaga chatte adubu aigi asiba haksang si makna amuka hawgalaga Jesus Christ bo ai uba phangani haibse asa se ngasi leibra haibse aikoi checkshin na hangde hairaga matam adu da leiramba asengbagi asa ado aikoi ngonda su ngasi leiba oise haibse aina mayam da haijaning bani tabi khraba mayam da ishorna thoidok hendokpa bor adu pina bire hairaga ngasi sirabusu ai amuka hingki gani ko haibge asa adu na taibang pan asida aikoi apangba oina hinglaga ko lanthum gi damakta inakera khuningai gi damakta mingchet gi damakta henglaga aikoi gi punsi mangpham da loi hanbadu oiroi se adubu mangpham gi wangmada aikoi gi compare tauba ngamdaba adugumba reward laye haibado madu yenglaga aikoi Christian oi se masiga asa se manghal loi se haibse aiki prathani ishorna mayam bo bor pibi oishna